ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯅꯤꯅꯤ, ꯑꯩꯅ ꯑꯇꯣꯝꯕꯅꯤ, ꯏꯊꯛꯇ ꯏꯌꯥꯝꯕ ꯑꯃ ꯂꯩꯖꯩ꯫ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯔꯛꯇꯦ, ꯆꯍꯤꯁꯨ ꯐꯅ ꯌꯥꯝꯂꯕꯅꯤ꯫ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯐꯣꯟꯗ ꯒꯦꯝ ꯈꯔ ꯁꯥꯟꯅꯔꯒ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯄꯤꯔꯒ ꯂꯩꯖꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯗꯗꯥꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯥꯏꯔ ꯅꯪꯁꯦ ꯑꯥ ꯌꯧꯅ ꯇꯝꯃꯨꯔꯦ, ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯁꯨꯝ ꯅꯪꯅ ꯃꯇꯝ ꯃꯥꯡꯍꯟꯕꯁꯤ ꯃꯁꯤ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯕꯣ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯁꯦꯟꯒꯤ ꯃꯊꯧ ꯇꯥꯕꯒꯤ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪꯒꯤ ꯀꯦꯔꯤꯌꯔ ꯑꯗꯨꯒꯤ ꯏꯄꯥꯅ ꯁꯨꯝ ꯍꯥꯏꯕꯅꯤ꯫ ꯅꯁꯥꯅꯁꯨ ꯅꯁꯥꯒ ꯆꯥꯅꯕ ꯊꯕꯛ ꯏꯪꯈꯥꯡ ꯊꯤ ꯍꯨꯝꯕꯁꯨ ꯈꯔ ꯍꯩꯇꯦ, ꯑꯩꯈꯣꯏꯅꯁꯨ ꯊꯤꯔꯨꯗ꯭ꯔꯦ, ꯑꯗꯣ ꯅꯪꯕꯨ ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯀꯝꯗꯧꯁꯦꯕ?" ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯗꯗꯥꯅꯁꯨ, "ꯕꯕꯥ ꯊꯕꯛꯇꯨ ꯂꯩꯔꯒꯗꯤ ꯅꯣꯏꯁꯨ ꯑꯗꯨꯝ ꯊꯤꯕꯤꯔꯛꯎ, ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ, ꯅꯣꯏꯅ ꯆꯠꯂꯣ ꯍꯥꯏꯔꯒꯁꯨ ꯆꯠꯀꯦ, ꯆꯠꯀꯅꯣ ꯍꯥꯏꯔꯒꯁꯨ ꯇꯣꯛꯀꯦ." ꯕꯕꯥꯅ ꯑꯃꯨꯛ, "ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯗꯨꯗꯤ ꯏꯄꯥꯅ ꯑꯣꯏꯅ ꯅꯪꯒꯤ ꯊꯕꯛꯇꯨ ꯊꯤꯔꯛꯑꯒꯦ, ꯅꯪꯅ ꯊꯤꯕꯗꯤ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ, ꯏꯄꯥ ꯈꯪꯉꯤ. ꯑꯗꯨꯒꯅꯦ ꯅꯁꯥꯗꯣ ꯑꯗꯨꯁꯨ ꯋꯥꯀꯤꯡ ꯆꯦꯟꯕ꯭ꯔꯥ ꯆꯠꯄ꯭ꯔꯥ ꯈꯔꯁꯨ ꯇꯧ. ꯅꯣꯏꯕꯗ ꯏꯕꯣ ꯋꯦꯁꯁꯨ ꯑꯥ ꯌꯧꯔꯝꯃꯅꯤ ꯅꯪꯕꯨ. ꯌꯥꯝꯅ ꯆꯥꯗ꯭ꯔꯒꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯜꯂꯕꯅꯤꯅ ꯅꯁꯥꯗꯣ ꯄꯦꯠ ꯄꯦꯠ ꯂꯥꯎꯔꯒ ꯅꯣꯏꯈꯠꯂꯦ. ꯑꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯀꯅꯥꯒꯅꯣ ꯍꯧꯅꯔꯒ ꯋꯥꯀꯤꯡꯗꯣ ꯈꯔ ꯆꯦꯜꯂꯨ" ꯍꯥꯏꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯃꯁꯛ ꯃꯇꯧ ꯀꯌా ꯐꯖꯕ ꯃꯤꯗꯤ ꯑꯣꯏꯗꯦ. ꯃꯤ ꯃꯨꯔꯒ ꯗꯗꯥꯁꯤ ꯃꯁꯥ ꯆꯥꯎꯏ. ꯑꯗꯨꯕꯨ ꯏꯌꯥꯝꯕꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ. ꯗꯗꯥꯁꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯇꯞꯄꯤ, ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯗꯦ. ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯃ ꯑꯗꯨꯝ ꯄꯨꯡꯇꯧꯗ ꯇꯧꯔꯒ ꯂꯩꯖꯕꯅꯤ. ꯑꯩꯒꯗꯤ ꯃꯥꯟꯅꯗ꯭ꯔꯦ. ꯑꯩꯗꯤ ꯑꯃꯔꯣꯝꯗ ꯈꯔ ꯃꯤ ꯉꯝꯅ ꯂꯩꯖꯩ. ꯃꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕꯁꯨ ꯌꯥꯗꯦ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯕꯕꯥꯅ ꯗꯗꯥꯒꯤ ꯊꯕꯛꯇꯨ ꯀꯣꯏꯊꯤ ꯊꯤꯕꯤꯔꯒ ꯊꯕꯛꯇꯨ ꯑꯃꯗꯤ ꯐꯪꯉꯝꯃꯤ꯫ ꯗꯗꯥꯁꯨ ꯕꯕꯥꯅ, "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯝꯄ꯭ꯌꯨꯇꯔꯁꯨ ꯑꯗꯨꯝ ꯑꯥ ꯌꯧꯅ ꯇꯝꯃꯨꯔꯗꯥꯏꯅꯦ, ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯒꯤ MIS ꯑꯣꯏꯕꯤꯅꯕ ꯃꯤ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯗꯅ ꯏꯄꯥꯅ ꯀꯣꯏꯊꯤ ꯊꯤꯕꯗ ꯑꯃꯗꯤ ꯐꯪꯉꯤ. ꯅꯪ ꯃꯗꯨ ꯇꯧꯔꯒꯦꯔꯥ?" ꯏꯄꯥꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯆꯦꯛꯀꯣꯟ ꯇꯧꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯡꯇꯣꯛꯄ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯅꯤ꯫ ꯏꯄꯥꯒ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡꯗꯩꯕꯨ ꯍꯦꯛꯇ ꯀꯥꯍꯜꯂꯛꯑꯣ ꯍꯥꯏ. ꯇꯣꯂꯣꯞꯁꯨ ꯑꯗꯨꯝ ꯆꯠꯅꯕ ꯌꯥꯏ, 15,000 ꯍꯧꯕꯤꯒꯦ, ꯃꯇꯝ ꯃꯇꯝꯒꯤ ꯑꯗꯨꯝ ꯍꯥꯞꯄꯤꯅꯤꯁꯨ ꯍꯥꯏꯔꯤ. ꯅꯪꯕꯨ ꯀꯝꯗꯧꯕ ꯁꯤꯕꯣ? ꯕꯕꯥꯒꯤ ꯋꯥ ꯑꯗꯨꯗ ꯗꯗꯥꯅꯁꯨ, "ꯕꯕꯥ, ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯗꯨꯅꯤ ꯑꯩꯒꯤꯗꯤ ꯏꯌꯥꯗ ꯌꯥꯏ ꯍꯥꯏꯗꯅ. ꯑꯗꯣ ꯍꯌꯦꯡꯗꯩꯗꯤ ꯍꯦꯛꯇ ꯀꯥꯁꯟꯕꯗꯣ ꯑꯩ ꯇꯜꯂꯤ, ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯆꯠꯂꯒꯦ." ꯕꯕꯥꯅꯁꯨ ꯑꯃꯨꯛ, "ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ. ꯑꯗꯣ ꯅꯐꯤ ꯅꯔꯣꯟꯁꯨ ꯈꯔ ꯑꯍꯟꯕ ꯁꯦꯠꯄ ꯇꯝꯃꯣ. ꯃꯤ ꯑꯣꯐꯤꯁ ꯀꯥꯕ ꯍꯥꯏꯔꯤꯁꯦ ꯇꯔꯨ ꯇꯅꯥꯟ, ꯏꯁꯥ ꯅꯥꯟꯅ ꯆꯠꯇꯣꯔꯤꯅꯤ. ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯈꯔ ꯂꯩꯔꯨꯆꯣ, ꯏꯄꯥ ꯁꯦꯟ ꯄꯤꯒꯦ." ꯑꯗꯨꯅ ꯕꯕꯥꯅ ꯗꯗꯥꯗ ꯍꯥꯏꯕꯗꯨ ꯑꯩꯅ ꯇꯥꯕꯗꯒꯤ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯑꯒ, "ꯕꯕꯥ, ꯑꯩꯒꯤꯁꯨ ꯄꯩꯁꯥꯗꯨ ꯈꯔ ꯄꯤꯌꯨ. ꯗꯗꯥꯒ ꯑꯩꯒ ꯃꯥꯒꯤ ꯐꯤꯔꯣꯜ ꯂꯩꯕꯗꯣ ꯆꯠꯃꯤꯟꯅꯔꯨꯗꯣꯏꯅꯤ. ꯗꯗꯥꯗꯤ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯒ ꯃꯥꯒ ꯆꯥꯟꯅꯕ ꯈꯟꯕ ꯍꯩꯔꯣꯏ. ꯇꯥꯟ ꯆꯥꯔꯒꯗꯤ ꯃꯥꯒꯤ ꯑꯆꯥꯕ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯇꯨꯍꯟꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯒꯗꯕ ꯃꯥꯟꯗꯦ." ꯕꯕꯥꯅ ꯑꯃꯨꯛ, "ꯅꯪꯁꯤꯅ ꯏꯌꯥꯎꯗ ꯍꯦꯛ ꯌꯥꯎꯏꯗ ꯏꯕꯨꯡꯉꯣ. ꯉꯥꯏꯈꯣ, ꯅꯪꯒꯤꯗꯤ ꯈꯔ ꯀꯣꯟꯅ ꯇꯞꯅ ꯏꯄꯥ ꯄꯤꯒꯦ. ꯅꯌꯥꯝꯕꯒꯤꯁꯤꯗꯤ ꯃꯁꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯈꯤꯁꯤ. ꯃꯤ ꯊꯕꯛ ꯀꯥꯕ ꯍꯧꯔꯛꯇꯣꯔꯕꯅꯤ. ꯃꯥꯒꯤ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯍꯥꯄꯦꯜ ꯑꯁꯤꯒ ꯐꯨꯔꯤꯠ ꯇꯤꯁꯥꯠ ꯑꯆꯧꯕ ꯑꯁꯤꯒ ꯍꯌꯦꯡ ꯊꯕꯛ ꯀꯥꯕꯗ ꯃꯁꯤ ꯁꯦꯠ ꯆꯥꯔꯨꯕ ꯌꯥꯕ ꯅꯠꯇꯦ. ꯅꯪꯒ ꯆꯠꯂꯨꯔꯣ, ꯅꯌꯥꯝꯕꯒꯤꯗꯨ ꯏꯄꯥ ꯄꯤꯔꯒꯦ." ꯑꯩꯅ ꯁꯣꯃꯨꯛ, "ꯑꯁ ꯂꯣꯏꯔꯦꯍꯦ, ꯐꯔꯦ ꯐꯔꯦ. ꯏꯌꯥꯝꯕ ꯊꯕꯛ ꯇꯧꯗꯣꯔꯤꯁꯤꯕꯨ ꯌꯥꯝꯗꯕ ꯇꯣꯂꯣꯞ ꯈꯔꯗꯣ ꯑꯩꯅ ꯂꯣꯏꯅ ꯂꯧꯔꯒ ꯂꯣꯏꯔꯦ. ꯄꯩꯁꯥ ꯄꯥꯏꯕꯁꯨ ꯍꯩꯇꯕꯅꯤ ꯗꯗꯥꯗꯤ." ꯕꯕꯥꯅ ꯑꯃꯨꯛ, "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯆꯠꯃꯤꯟꯅꯔꯨꯔꯣ. ꯅꯪꯒꯤ ꯈꯗꯥꯡꯁꯤꯗꯤ ꯕꯀꯣꯏ ꯏꯄꯥꯅ ꯌꯥꯏ ꯍꯥꯏꯔꯤꯁꯤꯅꯤ." ꯑꯁꯨꯝ ꯇꯧꯗꯅ ꯗꯗꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯩꯕꯗꯨ ꯑꯩꯒ ꯗꯗꯥꯒ ꯆꯠꯃꯤꯟꯅꯩ꯫ ꯗꯗꯥꯗꯤ ꯅꯣꯏꯕꯅꯤꯅ ꯃꯥꯒꯤ ꯑꯆꯥꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤ ꯀꯌꯥ ꯐꯪꯗꯕꯅꯤꯅ ꯊꯥꯏꯅꯗꯒꯤ ꯗꯗꯥꯗꯤ ꯕꯖꯥꯔ ꯀꯥꯕꯁꯤ ꯌꯥꯔꯝꯗꯦ. ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯟꯗꯥꯁꯤ ꯑꯃ ꯌꯦꯡꯉꯒ ꯃꯥꯅ ꯑꯄꯥꯝꯕ ꯄꯥꯝꯗꯕ ꯑꯗꯨꯝ ꯄꯨꯡꯂꯩꯗ ꯂꯩꯕꯤꯔꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯆꯥꯕꯗꯨ ꯂꯩꯔꯝꯗꯅ ꯂꯩꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯗꯗꯥꯁꯤ ꯊꯕꯛ ꯀꯥꯕ ꯍꯧꯈ꯭ꯔꯦ. ꯃꯁꯥꯒ ꯈꯔ ꯅꯣꯏꯕꯒ ꯃꯥꯗꯤ ꯋꯥꯔꯕꯖꯥꯠꯅꯤ. ꯑꯗꯨꯅ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯕꯣꯝ ꯇꯥꯅ ꯑꯗꯨꯝ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯅ ꯄꯨꯔꯛꯄꯅ ꯗꯗꯥꯁꯤ ꯃꯁꯥ ꯅꯥꯟꯕ ꯍꯩꯔꯛꯈꯤ. ꯑꯗꯨꯒ ꯃꯥꯁꯤ ꯗꯥꯏꯇꯤꯡꯒ ꯇꯧꯔꯒ ꯃꯁꯥꯗ ꯅꯣꯏꯕ ꯍꯟꯗꯅꯕ ꯇꯧꯕ ꯍꯧꯔꯛꯏ꯫ ꯗꯗꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯑꯩꯗꯤ ꯀꯩꯅꯣꯝꯕꯨ ꯏꯆꯤꯡ ꯆꯤꯡꯅꯕ ꯍꯧꯔꯛꯑꯕꯅꯤ, ꯍꯥꯏꯗꯤ ꯅꯨꯄꯤꯒ ꯈꯪꯅꯔꯖꯥꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯁꯨ ꯑꯃꯨꯛ ꯗꯗꯥꯗ ꯌꯥꯔꯛꯏꯕ ꯅꯨꯄꯤꯗꯨ ꯄ꯭ꯂꯦꯒ꯭ꯔꯟ ꯑꯣꯏꯔꯤꯕꯖꯥꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯗꯗꯥꯗꯤ ꯏꯆꯝ ꯍꯦꯛ ꯆꯝꯖꯕꯁꯤꯗ
ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯑꯣꯡꯁꯤꯒ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯗꯨꯝ ꯑꯩꯅ ꯈꯟꯕꯗꯨꯃꯛꯁꯨ ꯑꯗꯨꯝ ꯆꯨꯝꯃꯤ꯫ ꯗꯗꯥꯁꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯒ ꯂꯩꯔꯝꯃꯤ ꯊꯕꯛ ꯀꯥꯕꯗꯒꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯄꯨꯔꯥ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧꯕꯨꯗꯤ ꯑꯗꯨꯝ ꯋꯥꯠꯇ꯭ꯔꯦ ꯅꯨꯄꯤꯗꯨ꯫ ꯋꯥꯐꯝꯁꯤꯗꯤ ꯑꯩꯅ ꯀꯣꯟꯅ ꯈꯪꯉꯛꯇꯣꯔꯤꯅꯤ꯫ ꯍꯥꯏꯗꯤ ꯗꯗꯥꯒꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅꯗꯩ ꯒꯦꯝ ꯑꯗꯨꯝ ꯁꯥꯟꯅꯃꯤꯟꯅꯔꯛꯄꯅꯤꯅ ꯅꯣꯡꯃ ꯑꯩꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯀꯥꯞꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯃꯗꯨꯗꯒꯤ ꯈꯪꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩꯅꯁꯨ ꯌꯥꯝꯅ ꯎꯈ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯒꯨꯝ ꯋꯥꯈꯟꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯏ꯫ ꯕꯕꯥꯗꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯌꯥ ꯋꯥꯕ ꯑꯣꯏꯗꯦ꯫ ꯃꯁꯤꯗ ꯗꯗꯥꯁꯦ ꯃꯥꯒꯤ ꯇꯣꯂꯣꯞꯇꯨ ꯃꯗꯨꯐꯥꯎ ꯀꯣꯟꯅꯔꯛꯇꯕꯗꯒꯤ ꯕꯕꯥꯗꯒꯤ ꯄꯩꯁꯥ ꯅꯤꯕꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯃ ꯆꯤꯡꯅꯕ ꯍꯧꯔꯛꯏ꯫ ꯐꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯅ ꯗꯗꯥ ꯕꯕꯥꯗꯒꯤ ꯁꯦꯟꯒ ꯂꯧꯔꯤꯗꯨ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕꯣ? ꯗꯗꯥꯒꯤ ꯏꯇꯩꯃꯗꯣ ꯃꯁꯛ ꯀꯃꯥꯏꯅ ꯇꯧꯒꯦ? ꯕꯕꯥ ꯍꯣꯏ ꯃꯃꯥꯡꯗ ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯉꯤ꯫ ꯃꯁꯤꯗ ꯗꯗꯥꯁꯦ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ꯫ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯪꯈꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯦꯇꯣꯝꯕ, ꯉꯥꯏꯈꯣ ꯏꯄꯥ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯍꯥꯏꯒꯨꯝꯅ ꯑꯌꯥꯝꯕꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯟ ꯅꯤꯔꯤꯁꯤ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯇꯣꯏꯁꯤꯜꯂꯛꯑꯦ꯫ ꯑꯁꯤꯕꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯂꯤꯗꯣ ꯇꯣꯂꯣꯞꯀ ꯄꯤꯗ꯭ꯔꯕꯖꯥꯔꯥ? ꯂꯧꯕꯨꯗꯤ ꯂꯧꯖꯁꯅꯨ, ꯑꯗꯨ ꯀꯩꯗ ꯁꯤꯖꯤꯟꯅꯅꯕ ꯂꯧꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯗꯨ ꯏꯄꯥꯁꯨ ꯈꯪꯅꯤꯡꯉꯤ꯫ ꯑꯩꯅꯁꯨ ꯕꯕꯥꯗ ꯕꯕꯥ ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯁꯤ, ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯒ ꯀꯣꯏꯔꯝꯗꯅꯀꯣ? ꯕꯕꯥꯅ ꯑꯃꯨꯛ ꯐꯔꯦꯅꯦ ꯀꯩꯅꯣ ꯑꯗꯨꯗꯤ꯫ ꯑꯩꯗꯤꯕ ꯅꯌꯥꯝꯕꯅ ꯅꯨꯄꯤꯒ ꯀꯣꯏꯕ ꯍꯩꯔꯝꯂꯕ ꯏꯄꯥꯗꯤ ꯍꯔꯥꯎꯈ꯭ꯔꯅꯤꯗ꯫ ꯏꯄꯥꯅ ꯃꯥꯕꯨ ꯊꯕꯛ ꯑꯃ ꯆꯠꯍꯜꯂꯤꯁꯤ ꯃꯔꯝ ꯑꯃꯒꯤꯁꯨꯅꯤ꯫ ꯍꯥꯏꯗꯤ ꯃꯤ ꯄꯨꯟꯖꯁꯅꯨ, ꯅꯨꯄꯤ ꯑꯉꯥꯡꯒꯁꯨ ꯈꯔ ꯁꯪꯒ ꯇꯧꯖꯁꯅꯨ ꯍꯥꯏꯗꯅ꯫ ꯃꯥꯅꯕꯨ ꯅꯨꯄꯤꯕꯨ ꯀꯣꯏꯔꯝꯃꯒꯗꯤ ꯏꯄꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯃꯄꯥ ꯃꯆꯥꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤ, ꯆꯞ ꯃꯥꯟꯅꯔꯒ ꯂꯩꯔꯝꯃꯦꯅꯤ ꯇꯧꯔꯤꯁꯤ꯫ ꯄꯤꯌꯨ ꯁꯦꯟꯗꯣ ꯈꯔ ꯌꯥꯝꯅ, ꯍꯌꯦꯡꯋꯥꯏ ꯁꯦꯟꯁꯨ ꯃꯥꯡꯕ ꯅꯨꯄꯤꯁꯨ ꯐꯪꯍꯧꯗꯒꯨꯝ꯫ ꯅꯄꯥ ꯅꯆꯥ ꯀꯣꯛ ꯄꯥꯏꯖꯅꯤ꯫ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯤꯒꯤ ꯃꯑꯣꯡꯁꯤꯒ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯗꯤ ꯆꯥꯊꯣꯛꯀꯦ ꯊꯛꯇꯣꯛꯀꯦ ꯉꯥꯛꯇꯅꯤ, ꯑꯗꯨꯅꯕꯨ ꯅꯨꯄꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯌꯥꯝꯕꯗ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯍꯧꯔꯒ ꯂꯣꯏꯔꯦ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯑꯣ ꯌꯥꯔꯦꯁꯦ ꯍꯌꯦꯡꯋꯥꯏ ꯈꯪꯅꯔꯛꯑꯅꯤ꯫ ꯑꯗꯨ ꯑꯩꯁꯨ ꯅꯨꯄꯤ ꯀꯣꯏꯒꯦ ꯁꯦꯟꯗꯨ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯁꯤꯗ ꯄꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯄꯤꯔꯛꯑꯣꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯀꯥꯏꯕꯁꯦ ꯈꯔ ꯈꯪꯅꯁꯤꯀꯣ, ꯑꯗꯨꯗꯩꯗꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯅꯨ꯫ ꯈꯨꯄꯥꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯝꯃꯒ ꯕꯕꯥꯁꯤ ꯑꯗꯨꯝ ꯆꯪꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯅꯥꯒꯤ ꯗꯗꯥꯅ ꯅꯨꯄꯤꯗꯨꯒꯤ ꯐꯣꯟ ꯂꯩꯕ, ꯁꯅꯥ ꯁꯥꯕꯤꯕ, ꯃꯔꯨꯞ ꯄꯩꯁꯥ ꯍꯨꯟꯕꯤꯕ ꯑꯃꯨꯛꯇꯕꯨ ꯂꯣꯏꯔꯕꯖꯥꯠꯅꯤ꯫ ꯗꯗꯥꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯗꯗꯥꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯕꯤꯔꯝꯗꯦ꯫ ꯃꯣꯏꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯍꯥꯟꯅꯗꯒꯤ ꯂꯣꯏꯅ ꯈꯪꯉꯕꯅꯤꯅ꯫ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯗꯣ ꯈꯪꯅꯔꯛꯄꯗ ꯑꯀꯣꯟꯕꯗꯗꯤ ꯅꯣꯡꯃ ꯅꯨꯄꯤꯗꯨꯒ ꯗꯗꯥꯒ ꯎꯅꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯑꯒ ꯗꯗꯥꯁꯦ ꯊꯤꯅ ꯉꯥꯡꯕꯤꯔꯕꯖꯥꯠꯅꯤ꯫ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯑꯩꯒ ꯆꯍꯤ 5-6 ꯅꯨꯡꯁꯤꯅꯔꯕ ꯅꯨꯄꯤꯅꯤ, ꯂꯧꯗꯤ ꯈꯛ ꯈꯥꯕꯅꯤ꯫ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅꯕ ꯇꯧꯔꯤꯁꯤ ꯅꯪ ꯀꯌꯥꯝ ꯅꯇꯤꯛꯅꯒꯨ ꯂꯩꯕ ꯃꯤꯅꯣ? ꯐꯤꯕꯝꯗꯨꯒ ꯀꯥꯏꯗꯅ ꯉꯥꯡꯕꯤꯔꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ ꯗꯗꯥꯗꯤ ꯃꯤꯉꯣꯟꯗ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯗꯗꯥꯁꯦ ꯇꯨꯃꯤꯟꯅ ꯃꯥꯗꯤ ꯈꯥꯡꯖꯜꯂꯒ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯕꯖꯥꯠꯅꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯀꯌꯥꯝ ꯉꯝꯒꯦꯗ, ꯗꯗꯥ ꯅꯦꯄꯣꯂꯤꯌꯥꯟ, ꯅꯪ ꯁꯥꯎꯅꯨꯀꯣ, ꯁꯤꯅ ꯀꯗꯣꯝꯗꯒꯤ ꯀꯃꯥꯏꯅ ꯏꯕꯥꯅꯤ ꯁꯤꯗ ꯎꯅꯩ ꯈꯪꯗꯅ ꯂꯥꯛꯏꯕꯖꯥꯠꯅꯣ? ꯑꯩ ꯃꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯀꯥꯏꯗꯅ ꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯗꯗꯥꯁꯨ ꯃꯊꯃꯣꯏꯗꯣ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯍꯧꯈꯤ꯫ ꯀꯣꯟꯅ ꯃꯗꯨ ꯄꯨꯝꯕ ꯅꯨꯄꯤꯗꯨꯅ ꯁꯤꯟꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯗꯤ ꯗꯗꯥꯒꯤ ꯃꯔꯟ ꯃꯊꯨꯝꯁꯤ ꯃꯥꯅ ꯆꯨꯞꯄ ꯌꯥꯕ ꯆꯨꯞꯄꯕ ꯃꯇꯨꯡ ꯌꯥꯔꯦ ꯂꯥꯞꯊꯣꯛꯄ ꯍꯥꯏꯔꯀꯥꯟ ꯂꯥꯞꯊꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯗꯣꯛꯇꯦ ꯑꯩꯈꯣꯏꯗꯒ ꯗꯗꯥꯁꯤ ꯃꯇꯝ ꯈꯔꯗꯤ ꯇꯨꯃꯤꯟꯅ ꯃꯆꯤ ꯎꯡꯉꯒ ꯊꯕꯛꯀ ꯑꯃꯠꯇ ꯀꯥꯔꯝꯗꯦ꯫ ꯕꯕꯥꯅ ꯀꯩꯒꯤ ꯊꯕꯛ ꯆꯠꯇ꯭ꯔꯤꯅꯣ ꯍꯪꯉꯨꯕꯗ ꯊꯕꯛꯇꯣ ꯇꯣꯛꯑꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯌꯨꯝꯗ ꯑꯃꯨꯛ ꯄꯣꯊꯥꯔꯒꯦ ꯈꯨꯝꯃꯛꯏ꯫ ꯕꯕꯥꯁꯨ ꯃꯗꯨꯗ ꯀꯌꯥ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯐꯔꯦ ꯏꯆꯥꯅ ꯇꯣꯛꯑꯒꯦꯗꯤ ꯀꯣꯟꯅ ꯑꯃꯃꯨꯛ ꯌꯦꯡꯉꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯗꯗꯥꯁꯤ ꯅꯨꯄꯤꯗꯨꯅ ꯂꯥꯞꯊꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯑꯗꯨꯝ ꯈꯪꯉꯤ꯫ ꯑꯗꯨꯅ ꯗꯗꯥꯁꯤ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯖꯅꯕ ꯀꯥꯏꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯗꯗꯥꯁꯤ ꯅꯣꯛꯅꯕ ꯍꯣꯠꯅꯩ, ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯟꯗꯨ ꯀꯥꯎꯈꯤꯅꯕ꯫ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯄꯤ ꯀꯥꯏꯅꯕꯒꯤ ꯋꯥꯔꯤꯒ ꯑꯗꯨꯝ ꯁꯥꯖꯜꯂꯝꯃꯤ꯫ ꯗꯗꯥ ꯁꯨꯃꯥꯏꯅ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ, ꯅꯨꯄꯤꯗꯣ ꯃꯥꯒ ꯆꯍꯤ 10 ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯒ ꯑꯗꯨꯝ ꯀꯥꯏꯅꯈ꯭ꯔꯦ, ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯏꯃꯥꯟꯅꯕꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩ, ꯅꯨꯄꯤ ꯃꯈꯟ ꯀꯣꯏꯗꯅ ꯀꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯗꯗꯥꯗꯤ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ, ꯃꯁꯥꯗꯣ ꯗꯤꯄ꯭ꯔꯦꯁꯟ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯍꯥꯏꯁꯤꯗꯤ ꯕꯦꯔꯥ ꯀꯥꯔꯛꯑꯅꯤ ꯕꯕꯥ ꯏꯃꯥꯗ ꯍꯥꯏꯍꯧꯗ꯭ꯔꯒꯗꯤ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥꯗ ꯗꯗꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅꯁꯨ ꯀꯔꯤ, ꯏꯆꯥꯅꯨꯄꯥꯗ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯂꯕ ꯈꯪꯅꯤ, ꯃꯌꯨꯝꯗ ꯄꯨꯂꯤꯁ ꯊꯥꯖꯟꯒꯦ, ꯃꯥꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯕꯕꯥ ꯑꯗꯨ ꯀꯥꯟꯅꯔꯣꯏ, ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯂꯣꯏꯅ꯫ ꯑꯗꯣ ꯍꯧꯖꯤꯛ ꯗꯗꯥꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯃꯄꯨꯟꯁꯤꯗꯒ ꯁꯤ ꯅꯨꯄꯤꯒ ꯑꯃꯇ ꯈꯪꯅꯔꯛꯇꯕꯒ ꯉꯥꯎꯔꯒ ꯆꯠꯇꯣꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯔꯝꯃꯤ꯫
ꯕꯕꯥꯅꯁꯨ ꯍꯦꯔꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯏꯄꯥ ꯋꯥꯔꯤ ꯁꯥꯒꯦ ꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯏꯄꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯐꯅꯤ ꯈꯨꯝꯃꯛꯏ ꯑꯁꯨꯝ ꯇꯧꯗꯅ ꯕꯕꯥꯅꯁꯨ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯔꯦ ꯗꯗꯥꯁꯤ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯦ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯗꯗꯥꯗꯤ ꯑꯗꯨꯝ ꯃꯁꯥꯗ ꯎꯪꯉꯒ ꯂꯩ ꯅꯨꯃꯤꯠꯇꯨꯗꯤ ꯂꯥꯏꯅꯤꯡꯊꯧꯀꯥꯗ ꯏꯃꯥꯅ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯃ ꯆꯪꯈꯤ ꯍꯥꯏ ꯅꯨꯡꯊꯤꯟꯗ ꯑꯩꯈꯣꯏ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩ ꯏꯃꯥꯅꯁꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯆꯪꯁꯜꯂꯨꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏ ꯃꯗꯨ ꯇꯁꯦꯡꯅ ꯗꯗꯥꯁꯤ ꯂꯧꯔꯝꯗꯥꯏ ꯄꯨꯔꯝꯗꯥꯏ ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯆꯦꯟꯕ ꯍꯧꯔꯕꯖꯥꯠꯅꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯗꯗꯥꯁꯤ ꯃꯥꯒꯤ ꯀꯥꯗ ꯃꯊꯛꯀꯤ ꯁꯤꯂꯤꯡ ꯐꯦꯟꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯗꯗꯥꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯗ ꯑꯩꯈꯣꯏꯗꯤ ꯃꯪꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯜꯂꯤ ꯍꯥꯏꯗꯤ ꯊꯥꯖꯗꯕꯗꯨꯗ ꯇꯁꯦꯡꯅ ꯅꯨꯄꯤꯗꯨꯅ ꯗꯗꯥꯒꯤ ꯄꯨꯟꯁꯤ ꯀꯦꯔꯤꯌꯔꯁꯦ ꯄꯨꯡꯊꯨꯞ ꯊꯨꯞꯆꯟꯕꯤꯔꯝꯃꯤ ꯈꯨꯗꯛꯇꯒ ꯃꯊꯛꯇꯒꯤ ꯂꯧꯊꯔꯒ ꯗꯗꯥꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯉꯒꯁꯨ ꯗꯣꯛꯇꯔꯅꯁꯨ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯊꯦꯡꯃꯟꯈ꯭ꯔꯦ ꯌꯨꯝꯗ ꯄꯨꯊꯕꯤꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯀꯞꯄꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯄꯨꯊꯔꯛꯏ ꯑꯗꯨꯒ ꯗꯗꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯅꯨꯄꯤꯗꯨꯁꯨ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯆꯦꯛꯀꯣꯟ ꯇꯧꯕꯗꯨ ꯑꯗꯨꯅ ꯁꯥꯎꯗꯅ ꯄꯨꯂꯤꯁꯇ ꯐꯥꯍꯜꯂꯒ ꯊꯤꯟꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯊꯕꯛꯇꯩꯁꯨ ꯇꯥꯟꯊꯣꯛꯈꯤ ꯕꯕꯥꯁꯨ ꯗꯗꯥ ꯂꯩꯇꯕꯗꯒꯤ ꯄꯨꯔꯥ ꯉꯥꯎꯆꯠꯅꯔꯝꯃꯤ ꯑꯃꯔꯣꯝꯗ ꯕꯕꯥꯅ ꯑꯩꯕꯨꯗꯤ ꯗꯗꯥꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯕꯕꯥꯁꯦ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯈꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯥꯏꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯩꯔꯁꯨ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡꯁꯦ ꯇꯝꯅꯕꯗ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯝꯊꯪꯅꯔꯤꯕ ꯏꯃꯨꯡ ꯑꯗꯨ ꯐꯥꯎ ꯇꯝꯅꯔꯝꯃꯤ ꯗꯗꯥꯒꯤ ꯀꯥꯁꯤꯗ ꯑꯆꯥꯄꯣꯠ ꯑꯩꯈꯣꯏꯒꯤ ꯂꯦꯁ ꯑꯪꯀꯆꯤꯞꯀꯨꯝꯕꯁꯤ ꯃꯗꯨ ꯈꯣꯛꯄ ꯃꯈꯣꯟ ꯍꯥꯏꯗꯤ ꯆꯦꯔꯛ ꯆꯦꯔꯛ ꯆꯦꯔꯪ ꯃꯈꯣꯟꯁꯤ ꯃꯁꯤ ꯑꯗꯨꯝ ꯇꯥꯏ ꯗꯗꯥꯁꯨ ꯑꯗꯨꯒꯨꯝꯕ ꯑꯆꯥꯄꯣꯠꯁꯤ ꯊꯥꯏꯅ ꯒꯦꯝ ꯁꯥꯟꯅꯔꯛꯄꯗ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯃꯥꯁꯦ ꯑꯗꯨꯝ ꯆꯥꯔꯛꯄꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯒꯦꯝ ꯑꯗꯨꯝ ꯁꯥꯟꯅꯗꯣꯏꯅꯤ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠ ꯑꯣꯏꯕꯩꯔꯁꯨ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯨ ꯅꯨꯃꯤꯗꯥꯡꯁꯨ ꯗꯗꯥꯅ ꯂꯩꯔꯤꯉꯩ ꯆꯠꯂꯝꯕꯗꯨ ꯑꯗꯨꯃꯥꯏꯅ ꯌꯨꯝꯌꯥꯏ ꯑꯁꯤꯗ ꯗꯨꯡ ꯃꯤ ꯑꯃꯅ ꯈꯣꯡ ꯊꯥꯡꯉꯒ ꯆꯠꯄ ꯃꯈꯣꯟꯁꯤ ꯑꯗꯨꯝ ꯇꯥꯔꯝꯃꯤ ꯗꯗꯥꯗꯤ ꯅꯣꯏꯕꯅꯤꯅ ꯃꯥꯅ ꯆꯠꯄꯁꯤ ꯃꯈꯣꯜ ꯑꯗꯨꯝ ꯊꯣꯛꯏ ꯌꯦꯡꯉꯨꯔꯒꯅ ꯀꯅꯥꯁꯨ ꯍꯦꯛꯇ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯕꯕꯥꯒꯤ ꯃꯃꯪꯗ ꯗꯗꯥꯁꯤ ꯎꯔꯝꯃꯤ ꯍꯥꯏ ꯕꯕꯥ ꯑꯩ ꯆꯪꯉꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯋꯥꯅ ꯅꯣꯏ ꯃꯌꯥꯝꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯉꯒ ꯑꯩꯗꯤ ꯈꯥꯡꯉꯦ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯒꯤ ꯀꯥꯗ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯍꯧꯔꯦ ꯃꯗꯨ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎ ꯍꯥꯏꯗꯅ ꯃꯪꯗ ꯕꯕꯥꯒꯤ ꯃꯪꯗ ꯎꯔꯝꯃꯤ ꯍꯥꯏ ꯕꯕꯥꯁꯨ ꯀꯞꯇꯨꯅ ꯗꯗꯥꯒꯤ ꯀꯥꯗ ꯗꯗꯥꯅ ꯄꯥꯝꯕꯗꯨ ꯀꯔꯤ ꯄꯣꯠꯄꯨ ꯂꯩꯔꯤꯒꯦꯅꯦ ꯍꯥꯏꯗꯅ ꯁꯨꯝ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯤꯕꯗ ꯄꯣꯠꯁꯛ ꯑꯗꯣ ꯑꯇꯩ ꯄꯣꯠꯁꯛ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯅꯝꯃꯤꯟꯅꯕ ꯐꯣꯇꯣ ꯑꯃ ꯗꯗꯥꯒꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯥꯏꯗꯅ ꯒ꯭ꯔꯤꯟ ꯄꯦꯟ ꯑꯃꯅꯁꯨ ꯏꯔꯝꯃꯤ ꯗꯗꯥꯅ ꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯤ ꯑꯗꯨꯒꯤ ꯄꯣꯠꯁꯛꯇꯨ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏꯁꯦ ꯐꯣꯇꯣ ꯑꯗꯨ ꯃꯥꯏꯕ ꯀꯧꯔꯒ ꯃꯩ ꯊꯥꯗꯣꯛꯈꯤ ꯃꯗꯨꯗꯒꯤ ꯀꯌꯥ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯗꯗꯥꯅ ꯁꯥꯟꯅꯔꯝꯕ ꯒꯦꯝ ꯑꯗꯨꯒꯤ ꯑꯦꯀꯥꯎꯟꯗꯨ ꯍꯧꯖꯤꯛꯐꯥꯎ ꯑꯩꯁꯨ ꯎꯔꯒ ꯀꯞꯄꯤ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯕ ꯃꯩꯇꯩꯅꯤ ꯋꯥꯔꯤꯁꯤꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯊꯣꯛꯈꯤꯕꯅꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯆꯅꯨ ꯀꯧꯖꯩ ꯏꯆꯤꯜ ꯏꯅꯥꯎ 2 ꯁꯨꯔꯝꯗꯦ ꯌꯨꯝ ꯑꯁꯤꯗ ꯕꯕꯥ ꯏꯃꯥ ꯑꯃꯗꯤ ꯄꯨꯄꯨꯒ ꯑꯩꯈꯣꯏ 4 ꯈꯛꯇ ꯂꯩꯖꯕꯅꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯝ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯑꯣꯏꯔꯝꯃꯤ ꯄꯨꯄꯨꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯑꯍꯟꯅꯤ ꯐꯝꯅꯥꯏꯕ ꯑꯩꯅꯁꯨ ꯂꯥꯏꯁꯪꯗ ꯑꯗꯨꯝ ꯄꯨꯔꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯍꯟ ꯑꯣꯏꯔꯛꯄꯗꯒꯤ ꯂꯥꯏꯁꯪ ꯀꯥꯗꯨꯅ ꯐꯝꯅꯥꯏꯕ ꯑꯣꯏꯕꯁꯨ ꯇꯣꯛꯈꯤꯔꯝꯃꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯄꯨꯄꯨꯅ ꯑꯌꯥꯝꯕ ꯌꯦꯡꯁꯜꯂꯝꯃꯤ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯇꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯝꯃꯤ ꯏꯃꯥꯅ ꯍꯥꯏꯔꯨꯔꯒꯁꯨ ꯏꯃꯥꯗ ꯁꯥꯎꯅ ꯑꯗꯨꯝ ꯐꯨ ꯆꯩꯕ ꯇꯧꯏ ꯅꯣꯡꯃꯗꯤ ꯕꯕꯥꯁꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯜꯂꯛꯏ ꯏꯃꯥꯅꯁꯨ ꯑꯍꯤꯡꯗ ꯍꯜꯂꯛꯄꯗꯨꯗ ꯕꯕꯥꯗ ꯇꯞꯅ ꯁꯨꯝꯅ ꯍꯥꯏ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯊꯛꯆꯤꯟ ꯆꯥꯁꯜꯂꯒ ꯍꯜꯂꯛꯏꯁꯤꯕꯣ ꯕꯥꯖꯤꯅ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯏꯃꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯕꯕꯥꯅ ꯁꯥꯎꯅ ꯏꯃꯥꯗ ꯆꯩꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯛꯅꯤꯡꯕ ꯑꯩꯒꯤ ꯀꯨꯁꯤꯅꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯅꯨꯄꯤ ꯄꯣꯛꯑꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩ ꯅꯨꯄꯤ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯕꯕꯥꯒꯤ ꯋꯥ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯀꯞꯇꯨꯅ ꯁꯨꯝꯅ ꯍꯥꯏ ꯁꯤꯕꯨ ꯑꯩꯅ ꯊꯣꯛꯍꯟꯕ꯭ꯔꯣ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯈꯣꯟꯁꯤꯕꯣ ꯏꯃꯥꯒꯤ ꯋꯥꯒꯗꯣ ꯇꯥꯗꯕ ꯃꯈꯩ ꯕꯕꯥꯅ ꯆꯩꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯆꯥꯅꯨꯄꯤꯁꯦ ꯆꯍꯤꯁꯨ ꯐꯅꯌꯥꯝꯁꯨ ꯁꯨꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯄꯤꯗꯦ ꯅꯪꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯃꯁꯤ ꯉꯥꯛ ꯁꯦꯟꯕ ꯉꯝꯒꯗ꯭ꯔꯣ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯉꯥꯡꯅꯕ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯑꯝꯃꯤ ꯑꯩꯁꯨ ꯃꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗ ꯇꯨꯃꯤꯟꯅ ꯇꯥꯁꯟꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯄꯨꯁꯨ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯀꯥꯗ ꯂꯥꯛꯇꯨꯅ ꯍꯩ ꯅꯨꯄꯥ ꯃꯆꯥ ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯄꯥ ꯑꯩꯒꯤ ꯃꯥꯏꯁꯨ ꯀꯔꯤꯃꯠꯇ ꯌꯦꯡꯗꯦ ꯈꯔ ꯊꯛꯆꯤꯟ ꯇꯥꯁꯜꯂꯒ ꯍꯜꯂꯛꯑꯒꯗꯤ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯟ ꯊꯣꯔꯛꯀꯅꯨ
ꯄꯨꯄꯨꯅ ꯑꯗꯨꯝꯅ ꯉꯥꯡꯕꯗꯨꯗ ꯕꯕꯥꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯑꯗꯨꯝ ꯀꯞꯄꯝꯃꯤ꯫ ꯄꯨꯄꯨꯁꯦ ꯐꯝꯅꯥꯏꯕ ꯑꯣꯏꯔꯛꯄꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯁꯦ ꯈꯔ ꯑꯗꯨꯝ ꯈꯪꯉꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯄꯨꯁꯦ ꯆꯪꯉꯛꯇꯨꯅ "ꯏꯕꯦꯝꯃ ꯏꯁꯣꯔꯕꯨ ꯊꯧꯅꯤꯖꯧ, ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯒꯅꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥꯕꯨꯝ ꯑꯅꯤꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯈꯣꯟꯅꯤ ꯍꯥꯏꯒꯗ꯭ꯔꯥ?" ꯏꯃꯥꯁꯦ ꯈꯪꯍꯧꯗꯅ ꯃꯁꯥ ꯉꯝꯃꯛꯇꯕꯗꯒꯤ ꯄꯨꯄꯨꯅ ꯕꯕꯥꯗ ꯍꯥꯏꯗꯅ ꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯏꯁꯧ ꯇꯧꯗꯨꯅ ꯃꯥꯏꯕ ꯀꯧꯕꯗꯨ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯏꯕꯗꯨꯅꯁꯨ ꯏꯃꯥꯒꯤ ꯐꯤꯕꯝꯗꯨ ꯌꯦꯡꯕꯗ, ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯄꯨꯄꯨ ꯑꯃꯗꯤ ꯕꯕꯥꯗ ꯁꯨꯝꯅ ꯍꯥꯏ, "ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯃꯥꯒꯤꯁꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯑꯉꯥꯡ ꯑꯃ ꯈꯣꯡꯗꯥꯔꯛꯑꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯕꯕꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯄꯨꯄꯨꯁꯨ ꯅꯣꯛꯇꯨꯅ ꯃꯥꯏꯕꯗꯨꯗ ꯁꯨꯝꯅ ꯍꯥꯏ, "ꯅꯨꯡꯉꯥꯏꯔꯦꯗ ꯏꯕꯨꯡꯉꯣ ꯄꯥꯎꯁꯦ ꯇꯥꯕꯗ꯫ ꯏꯁꯨ ꯑꯃꯁꯨ ꯂꯥꯛꯇꯣꯔꯕ, ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯃꯉꯥꯜ ꯑꯃ ꯎꯔꯅꯤ." ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯃꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯕꯕꯥꯁꯨ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯔꯥꯎꯅ ꯁꯨꯝꯅ ꯍꯥꯏ, "ꯅꯨꯄꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ. ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯍꯟꯁꯤꯀꯣ. ꯑꯩ ꯏꯆꯥ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯃꯤ." ꯏꯃꯥꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯆꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯕꯕꯥꯅ ꯑꯌꯥꯝꯕ ꯇꯧꯕ ꯍꯧꯔꯛꯏ꯫ ꯏꯃꯥꯗꯤ ꯑꯃꯠꯇ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯄꯨꯄꯨꯅꯁꯨ ꯕꯕꯥꯒꯤ ꯍꯣꯡꯉꯛꯏꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯁꯤꯗ ꯌꯨꯝꯊꯪꯅꯕꯁꯤꯡꯒꯤ ꯀꯂꯛ ꯃꯤꯠꯌꯦꯡꯁꯨ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯗ ꯌꯨꯝꯊꯪꯅꯔꯤꯕ ꯏꯅꯦꯗꯨꯅ ꯄꯥꯎ ꯂꯥꯟꯅ ꯇꯝꯁꯟꯕꯤꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ, ꯋꯥ ꯑꯃꯇ ꯍꯪꯒꯦ." ꯕꯕꯥꯅꯁꯨ, "ꯀꯩ ꯋꯥꯅꯣ ꯏꯅꯦ? ꯑꯩꯁꯦ ꯈꯤꯇꯪ ꯊꯨꯔꯦ. ꯅꯨꯄꯤꯗꯨꯅꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯊꯥ ꯂꯦꯞꯄꯦ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ?" ꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯕꯕꯥꯅꯁꯨ ꯅꯣꯛꯇꯨꯅ, "ꯍꯣꯏ ꯏꯅꯦ, ꯆꯨꯝꯃꯦ. ꯍꯟꯗꯛꯇꯤ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯄꯣꯛꯆꯒꯦꯅ ꯊꯧꯅꯤꯖꯔꯨꯔꯕꯅꯤ. ꯅꯨꯄꯤꯗꯨꯅꯁꯨ ꯀꯝꯗꯧꯅ ꯊꯥ ꯂꯦꯞꯄꯤꯕꯅꯣ ꯃꯥꯗꯤ? ꯅꯪꯒꯁꯨ ꯅꯨꯡꯇꯤꯒꯤ ꯈꯟꯅꯔꯒ ꯂꯩ. ꯆꯦꯛꯁꯤꯜꯂꯨ ꯏꯕꯨꯡꯉꯣ, ꯑꯇꯣꯞꯄꯒꯤ ꯃꯆꯥꯒ ꯑꯣꯏꯔꯝꯒꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯕꯕꯥꯅꯁꯨ ꯁꯥꯎꯅ ꯅꯨꯄꯤꯗꯨꯗ ꯆꯩꯔꯝꯃꯤ꯫ "ꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯄꯥꯎꯊꯣꯛꯄꯤꯒꯅꯨ. ꯃꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯑꯩꯅ ꯈꯪꯉꯤ. ꯌꯨꯝ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯗꯣꯛꯇꯕꯅꯤ. ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯅꯣꯏꯅ ꯃꯥꯕꯨ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯒꯅꯨ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯕꯥꯁꯦ ꯊꯨꯅ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯕꯕꯥꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯇꯞꯅ ꯁꯨꯝꯅ ꯍꯥꯏ, "ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯛ ꯁꯥꯎꯅ ꯍꯜꯂꯛꯏꯗꯨꯅ?" ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯪꯕꯗꯨꯗ ꯕꯕꯥꯅꯁꯨ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯗꯦ. ꯑꯗꯣ ꯅꯪꯒꯤ ꯅꯁꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ?" ꯏꯃꯥꯅꯁꯨ, "ꯀꯩꯁꯨ ꯇꯧꯗꯦꯗ." ꯑꯗꯣ ꯃꯇꯝꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ. ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯑꯃꯅꯤ. ꯍꯌꯦꯡ ꯑꯊꯨ ꯑꯀꯥꯏ ꯍꯥꯏꯔꯛꯄꯗ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯕꯕꯥꯅꯁꯨ, "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯠꯂꯗꯕꯅꯤ. ꯑꯗꯣ ꯅꯁꯥꯗꯣ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯨ. ꯅꯁꯥ ꯁꯣꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ." ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯃꯥꯁꯦ ꯃꯕꯨꯛ ꯂꯦꯟꯕ ꯊꯤꯡꯕ ꯇꯧꯏ ꯍꯥꯏꯗꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯕꯕꯥꯁꯨ ꯏꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯍꯧꯒꯠꯇꯨꯅ, "ꯅꯨꯄꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ?" ꯏꯃꯥꯅꯁꯨ, "ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯥꯝꯅ ꯅꯥꯔꯦ. ꯊꯨꯅ ꯑꯃꯨꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯕꯤꯌꯨ." ꯏꯃꯥꯒꯤ ꯋꯥꯗꯣ ꯇꯥꯔꯒ ꯕꯕꯥꯅꯁꯨ ꯄꯣꯠ ꯆꯩ ꯂꯣꯏꯅ ꯌꯣꯝꯁꯤꯜꯂꯛꯑꯝꯃꯤ꯫ ꯄꯨꯄꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯕꯕꯥꯗ ꯄꯩꯁꯥ ꯄꯤꯔꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯈꯔ ꯊꯨꯅ ꯏꯃꯧꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯆꯠꯂꯨ. ꯏꯄꯥꯗꯤ ꯏꯁꯨꯁꯤꯒ ꯂꯩꯍꯧꯔꯒꯦ. ꯅꯅꯦ ꯍꯣꯏꯗꯁꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯊꯥꯔꯛꯑꯒꯦ." ꯑꯁꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯏꯃꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯌꯦꯡꯕꯗ ꯀꯩꯁꯨ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯔꯛꯏ꯫ ꯍꯤꯗꯥꯛ ꯑꯃ ꯊꯥꯔꯒ ꯏꯃꯥꯕꯨ ꯄꯪꯊꯍꯜꯂꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯏꯃꯥꯕꯨ ꯄꯨꯈꯠꯂꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤ ꯃꯤꯁꯨ ꯀꯌꯥ ꯂꯩꯅꯗꯦ꯫ ꯏꯃꯥꯅ ꯂꯩꯔꯤꯕ ꯋꯥꯔꯗꯁꯤꯗꯁꯨ ꯃꯤ ꯑꯃꯠꯇ ꯂꯩꯅꯔꯝꯗꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯕꯕꯥꯒ ꯏꯃꯥꯒꯇꯪ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯏꯅꯦ ꯍꯣꯏꯁꯨ ꯂꯥꯛꯇꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃꯁꯨ ꯃꯆꯥ ꯄꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯠꯂꯛꯏ꯫ ꯃꯥꯁꯨ ꯃꯇꯝ ꯊꯥꯔꯒ ꯂꯩꯕꯅ ꯏꯃꯥꯒ ꯄꯨꯟꯅ ꯕꯦꯗꯁꯤꯠ ꯊꯪꯅꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯤꯗꯣ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯒꯤ ꯃꯕꯨꯛ ꯂꯦꯡꯕ ꯊꯤꯟꯕꯗꯨ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯗꯣꯛꯇꯔꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯌꯥꯅꯤ ꯌꯥꯅꯤ ꯍꯥꯏꯗꯅ ꯅꯨꯄꯤꯗꯨꯗ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯇꯨꯅ ꯄꯪꯊꯍꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯑꯋꯥꯕ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯀꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯑꯗꯨꯝ ꯁꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕꯕꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯆꯩ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯁꯨ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡ ꯍꯨꯞꯆꯜꯂꯛꯇꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯕꯨ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯄꯨꯈꯠꯂꯨꯔꯕꯅꯤꯅ ꯆꯠꯄꯁꯨ ꯉꯝꯃꯝꯗꯦ꯫ ꯕꯕꯥꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯇꯜꯂꯤ. ꯑꯇꯣꯞꯄ ꯑꯃꯗ ꯑꯣꯏꯅ ꯂꯩꯅꯕ ꯇꯧꯔꯁꯤ ꯅꯨꯄꯤ." ꯏꯃꯥꯅꯁꯨ, "ꯑꯁ, ꯑꯩꯈꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯁꯤꯗ ꯑꯗꯨꯝ ꯌꯦꯡꯉꯤꯗꯨꯗꯤ. ꯀꯔꯤꯁꯨ ꯇꯧꯔꯣꯏ. ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯔꯤꯁꯤꯗꯤ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯈꯣꯟꯅꯤ. ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯕꯨ ꯇꯝꯂꯝꯃꯒꯗꯤ ꯍꯤꯛꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ." ꯑꯁꯨꯝꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯔꯨꯏ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯄꯨꯒ ꯑꯩꯒꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ ꯂꯛꯅꯗꯨꯅ ꯁꯨꯝꯅ ꯍꯥꯏ, "ꯅꯨꯄꯤ ꯉꯔꯥꯡ ꯂꯩꯈꯤꯗꯕ ꯅꯨꯄꯤꯗꯨ ꯃꯥꯏꯕꯤꯅꯤ ꯍꯥꯏꯕꯅꯤ. ꯁꯤꯈꯤꯕꯒ ꯑꯣꯏꯔꯦ ꯑꯃꯨꯛ ꯇꯝꯅꯔꯛꯇꯅ.
Imanasu taningdida nupa jugo chaba wasu khara ngango. Imagi wafam aduda babanasu noktuna hai aina hairisi asengbani mina hairakpada siriba nupidu madu maibini hai kai ga muk tawragadi aidi yamna kini imasu noktuna asiba mina bu hekta tamnarakpa yabro hojik matamdabu tamnaba kaidu leiribo pupunasu babadu onsenduna chaiduna hai ibungo kanan turang nganganu imokse masa yamna nauribani hojik aki akhang nanganba yaba nati pupuna chaira abaduda babasu noktuna sum phagi tawbanida chak chanaba tawrasi baji ngayak leragide doctor su laani si haidana khuchi sak to chanarami adugo khuchi makhada thaduna tumami imaga babaga di tumthakre pupuga igadi tumba yadabadagi lehurami tanja aduda khoina leiriba room adomda mi lakpadungna tawrei pupuso doctor laba mali haidana yengoi adugo kanamta di laamde khungup makhondi koko kadum tai aina so pupuda kina sumna hangi pupu makhon sibu kaino masi aidi yamna kijai pupuna so kaigi kidoino mi meyam ama leiribani kirunu isu sidi ngayak leraga khoina leiriba kadugi thong adu mathanda kana lonsalai pupuga iga so khangduna kana lawi tanja aduda baba su mikap thoraktuna kaidore baji edu kana lawri di pupuna so kina baba da sumna hai ibungo mafamse saum se yamna kalli nate noina hankhel leiribadubo kamta tawdabra mafam asa misi minaga thokhibro babana so pupu ki batare haidana wa lo sanduna somna hai hera baje mi hospital sidabu kaidongni gi adugi so mathakta hospital hairisi misi mina dum yaurongani khara de dum tawbata bani mi sokpa panbadi yaudi dana babagi wa adu pupuna su o adu regadi phare adu mafam se kainomdi itaw tawi ko wafam adu babana su baje mafam sidabu kaidorok toino pupuna so muk mi lakpagi makhon tai haidana aina thoga yengubani aduwa kana su laamdi khungu makhondi kokok chatpagi dum tai babana so mo asadugi were adudi mi doctor round lakpagi soidena wairamgani doctor round ahingda su chatpa yawbani phare senoi hainadraga isa siga hayeng jumda hankro ngasi gi ai sangbirage tummo phana koina tumba themduna pupuga igase tumba yaramdi baba su tumba yadabadagi dum leirammi tanja adu mi mana kapagi makhon si muktarami baba so kainoni ahing nasida mi siba mukyaw ro bazara moi gi hospital sina mi se ha leila laying ni rakhangde tanja adu da ne khoina leiriba kas da kapagi makhon du sum naksalakibadu baba so kwelei leiduna mafam du bu yengami kana so leiba udrabadu da amuk hiptuna leirami baba gi nakan sida nuksid asaba ma khangawdene yeirakhi baba so khangduna hait kainone si haiduna ka du bu mun yengi adumne yenglabasu kanasu leibadi uramde sum yengakpada sikhiba nupiduna hipamba phamung aduda sahum ama babana phangami babaso kaisu haidana matin yosanduna tumina yengduna lei tanja aduda imasu mikap thoraktuna imasu lok khurai babaso imana haugalakpaduda sumna hangi kaidawragi nangbo haugalabro mikap thuobro imana so haugalle kuina tuman khre ware baji hoidi tum khrabo babana so moide hauji kwaida tumkhibada ngairi ngayak tumja kisanu haudok piruranu nongsu ngampung tawre nang chin chingdogero isinga sabasina asum tawdana doctor na thaba matam adu nakselai pupude yumda dum hankre aiso hallani haibani adu boidi ningai tawdana hospital da dum lehaurami nongmanung dangabadi ima se kana lauduna haugalai babana so kaigino do kana lauri du bunopi nasato sokselani kaidorge nangbo imana so pakhana babada nupa aigi mangda nupi ma laktuna aigi sase hatkani hairei ai mangyamna nungairamde ai yamna kire mafam asla leiba babana so ima bo phathabiduna sumna hai makumang haiduni kariso khallunu yare tumose ai so sida lengduna leirisidi ai nang sangini kariso tawroi ahingni tumna ba tawro ima se mukhip thaduna leiki adubo tumbadi yadi hai adumna leiringai da khogi kas nupi amana kapagi makhon se muktarakhi imaso makholadu tabada kibadagi tumina lei babadi ngahak kuitharura bazani imana kuyeng yengbasida kasaki mingsel asida mi ma lepadungna tawi mingsel adu da tariba nupi du ki mami du imagi manakta sum naksalakpagum tawrei kasta mi ma changapagi khungup makhon so tarami madu tabada imadi kiduna bababu hogduami babasu hogatuna kaidawrage aibung haktang tungge kaidawrage sida leibadagi tumba saba matak khangdre isaga se soidana narakpa soidrabani imana su nupa sida nupi ma leplibasi masinang ubra imagi waduda babana su yengaga sumna hai
Kanasu leite kaino sidadi, nang namuk kari urage, nate sida nupi ama lay, nang amukti yengo. Imagi wado da babasu kautakti sarabani, adubu kidaba saraga mapandi yengami. Kanasu layamdaba adu da sangaktuna amo, sidadi kanamtabu leite na, kaino nang nahay na. Imasu kina dum kaptuna babada hay, nupa mapunzik karino matawri, ay di yamna kizay, hayang magtuna atupada salasi. Babana su hera nupi nang sima, hayang dangari angang unagadaba, waraga su wana mapamasda dum layrasi, kayam kuinabu sida layniki. Isa nupa masak pazaba mapuraga yumda saturabani, babagi wado da imasi amuk nonglarki. Masigi matung nong henga baga imasu operation tawri. Isona sanbi duna inang nupa masu pangjari. Babadi sukimatik haraw bahay bada wairami. Nong nini layramaga kusu yumda dum halay ini hoy mayama malakbi duna, imagi seba su tawbirami. Numiti dum hawkre angang yesosti puja su pangthokre. Bisik mira kunta draba mata masida. Akoy yumsi hanaga manadaba, mataw khara urami. Aduga angang adu su pukapta kapami. Babaga imaga na inang nupabu tembirami. Kapay hemalakpadagi babana su, kaino angang sibo dum kapi sibo. Tumbaga mata pangdre ware ne ibo, sostigi tabak warubaga, taleda idi haidana saurai. Imaso babagi wado da noktuna sumna hai, kaigi waba na sanupa haidai ne, nangi ningay pataba na sanupa mapogla sidi, nang nasena gadaba ni aidi kangde ko, imagi wado da babaso nuomi, tanza ado da ni akogi kagi thonga si, miyo yamana kana kana tilai, babaso kana uirabazano baji uirabazara, babaso chato na thonga to hang tuomi, adubo kana sulayramdaba aduda, babaso ingagagna, kanasu leitini, kaino hujikta thong thilakibadai maduda imana su tadi takibani, asomda warambasu yai. Babano thonga do heklon sengi tawbada, zakumda kolik taba mukhonsi muktarei. Babaso hawdonga sangaba mali, nang hektang leiramo, ay yengukige haidana sakumda sangami. Adumna babana sakumda sangubada tikari su leiramdi, babaso ingagagna yengduna lay. Tanza aduda hawdonga masu senthorei. Babaso hawdonga da ubada kangklik kangi. Masigi matung sum imung asida aki khangse sum toina tawrakpadagi. Babada maiba makauraga, imung ase amuk yenghalami. Maduda maiba duna asum na hairei. Nakwegi imung sida nasanupa amaga pangjaba sida, mina kalaktana kay kaino lightin su thajan birai. Aduna ngasi lightin amukta khwiram thoksi. Aduna tragadi angang pokta ngairi basi, masida sa soidana tarani. Aduna maiba duna harapadagi babai maso pakatana. Maiba duna polam saram do hangaga, khudakta sillangaga lightin du khwiram thoami. Adumaina tawkhibadagi karisu tawdre. Tawdabu hawjik paw akhwigi imungsi, yumthangnaba imungsingna dum yangsanduna leiri. Masini mayam ngasigi riyan huare story. Mathangi wari thagalakpada mayam punamuk thengnarasi. Ngasigidi mayamdagi kainanaba bidai lawjari.